Hauzik aina leijariba mafam asi Imphal East District ki manung chana leiba kaibi khulen makha lekai dani akhoi gi mafam asida thodam ajit kauba mioi asina iramdam da khoi gi puthokchaba mahai marong kaya ma thai ado hauzik mahaka hakthing na unaraga khoi gi iramdam asida sotharak liba semilon gi fibam asida khoi gi iramdam da puthokchaba mahai masing mahai marong mayam ma tharga kayam yamna menkhatpa ngami amadi haurak liba naharol singda kari message pining habdo mahak masaga unaraga wari sarurasi Hꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯃ ꯂꯧꯒꯦ ꯍꯥꯏꯇꯥꯔꯁꯨ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯅ ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒꯣꯔꯃꯦꯟ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯥꯟꯅꯔꯤꯕ ꯃꯆꯤꯟ ꯇꯣꯡꯅ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯗ ꯂꯣꯟ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯣꯠꯅꯒꯦ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯥꯖꯗꯦꯗꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯇꯣꯔꯤꯕ ꯑꯥꯏꯁꯤ ꯃꯣꯏꯅ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯆꯍꯤ 2-3ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯐꯖꯅ ꯇꯥꯟꯕ ꯉꯝꯅꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯗ ꯉꯥꯏꯔꯤꯅ ꯈꯜꯂꯦꯕ ꯑꯩꯅ ꯇꯧꯔꯤꯁꯤꯀꯣ ꯑꯗꯨ ꯆꯍꯤ 2-3ꯁꯤꯗ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯍꯥꯏꯗꯤ 10,000-10,000-10,000-50,000ꯒꯤ ꯆꯥꯡ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯒꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯀꯤꯁꯥꯟꯒꯤ ꯂꯣꯟ ꯂꯧꯒꯦ ꯍꯥꯏ ꯇꯥꯔꯁꯨ ꯄꯩꯁꯥ ꯆꯪꯕ꯭ꯔꯥ ꯆꯪꯗꯕ꯭ꯔꯥ ꯍꯪꯉꯛꯑꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯩꯁꯥ ꯆꯪꯉꯦꯅ ꯁꯣ ꯇꯧ ꯇꯥꯔꯁꯨ ꯑꯃꯨꯛ ꯄꯩꯁꯥꯗꯨ ꯄꯤꯔꯛꯇꯦꯕꯀꯣ ꯃꯃꯥꯡꯗ ꯑꯃꯨꯛꯈꯛ ꯄꯤꯔꯛꯑꯦ ꯀꯩꯅꯣ MRBꯗꯒꯤ 50,000 ꯑꯗꯨ ꯁꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯃꯨꯛ ꯂꯧꯊꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯄꯩꯁꯥ ꯆꯪꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀꯤꯁꯥꯟ ꯍꯥꯏꯇꯥꯔꯦ ꯀꯤꯁꯥꯟ ꯀꯥꯔꯗ ꯑꯃ ꯄꯩꯁꯥ ꯂꯧꯃꯤꯒꯤ 2,000 ꯆꯪꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯣꯕꯤ 9,000 ꯊꯥꯕꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯝ 50 ꯆꯥꯡꯗꯤ ꯆꯪꯒꯅꯦꯕꯀꯣ ꯐꯖꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯃꯣꯏꯅ ꯄꯤꯔꯛꯀꯗꯣꯏꯗꯨꯅ 30,000 ꯄꯤꯔꯛꯅꯤ ꯑꯗꯨꯗꯤ ꯀ꯭ꯔꯣꯞ ꯑꯃꯕꯨ ꯀꯣꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯔꯛꯀꯗꯣꯏꯁꯤꯗꯤ ꯑꯗꯨꯝ 1.5 ꯆꯥꯡꯗꯤ ꯆꯪꯉꯦꯕꯀꯣ ꯁꯤꯖꯟ ꯑꯃꯒꯤ ꯀ꯭ꯔꯣꯞ ꯑꯃ ꯊꯥꯕꯗ ꯑꯗꯣ ꯀ꯭ꯔꯣꯞ ꯑꯃ ꯊꯥꯕ ꯃꯇꯨꯡꯗ ꯀ꯭ꯔꯣꯞ ꯑꯃ ꯍꯥꯏꯗꯤ ꯀ꯭ꯔꯣꯞ ꯑꯃꯗꯣ ꯌꯣꯟꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇꯨꯗ ꯁꯦꯀꯦꯟ ꯀ꯭ꯔꯣꯞꯀꯤ ꯊꯥꯗꯅꯤꯡꯉꯥꯏ ꯄꯩꯁꯥ ꯋꯥꯠꯂꯛꯄ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯁꯤꯗꯤ ꯍꯧꯖꯤꯛ ꯀꯛꯄ ꯍꯧꯔꯕꯅꯤꯅ ꯁꯦꯀꯦꯟ ꯀ꯭ꯔꯣꯞ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯣꯝꯒꯤ ꯇꯔꯕꯨꯖꯥ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯀꯥ ꯊꯥꯔꯛꯑꯀꯥꯟꯗꯗꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯕꯤ ꯈꯨꯟꯗꯁꯨ ꯍꯤꯡꯒꯣꯜ ꯀꯣꯏꯖꯒꯦ ꯍꯥꯏꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯂꯩꯔꯤꯕꯁꯤꯡꯁꯦ ꯄꯩꯁꯥꯁꯦ ꯃꯣꯏ ꯀꯦꯄꯤꯇꯦꯜꯗꯤ ꯂꯩꯇꯕꯗꯒꯤ ꯇꯣꯛꯄ ꯄꯔꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯣꯏꯁꯤꯡꯁꯤ ꯁꯦꯟꯊꯪ ꯈꯔ ꯊꯥꯗꯕꯤ ꯇꯥꯔꯗꯤ ꯃꯌꯥꯝ ꯂꯧꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯦꯅ ꯂꯩ ꯄꯩꯁꯥ ꯊꯥꯗꯕ ꯍꯥꯏꯗꯤ ꯂꯧꯃꯤꯗ ꯄꯩꯁꯥ ꯊꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯆꯦꯟꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯗ ꯊꯥꯖꯕꯤꯔꯒ ꯑꯩꯈꯣꯏꯒꯨꯝꯕ ꯂꯧꯃꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯄꯤꯔꯒ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯤꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯂꯩꯔꯒ ꯆꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯇꯥꯔꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯦꯅ ꯊꯥꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯥꯖꯕꯤꯔꯒ ꯄꯩꯁꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯦꯟꯊꯪ ꯈꯔ ꯊꯪꯕꯤꯌꯣꯅ ꯍꯥꯏꯖꯔꯤ Hauzik akhoi thodam ajit ka wari sanaruraba matungda akhoi mafam asida mahakna haibirakpagi matung ina akhoi kobi singse tangkak 3 thokna khaidoktuna thai hai aigi nakandek leiribasina ani suba tangkak ki kobi oidoini aduga ai yek thangbada leiriba asina ahanba tangkak ki kobi oidoini aduga ai mang hek thangbada uriba asina iril turel oidoini akhoi ki torban irin turen gi torbal asida su akhoi gi 3 suba tangkak ki kobi sing thaba haujare aduga aigi hek nakanda leiriba ahanba tangkaki kobi sing asi akhoi lakadoriba imoinu ira thongni thoram asiga mari leinana yonabagi sem saduna leire iramdam asida akhoi leiriba larik laishu hairaba naha kyana matam manghanbagi mahutta hangduna leiriba labuk lamang sing asida mai onsilabadi iramdam asi chinjakta mipal tangdaba amadi semilongi fibam phaba oigani haibagi akhoi lawmi asida achetpa thajaba lehore sigi matangda video journalist pai khombaga loinana paudam jariba ulebia konthaujam Elite TV News kaibi khulen makhalekai